Tabiriba amadi miteng tabiriba singgo ahanba maktada akong sanba thoksomna ikai khumna jabaga loinana taramna okjari ngasisu amuk hana pumnamakkidamak thaurang tawduna pujarkliba film asigi maming Section 375 hariba film asi 2019 gi September 13 da India da ahanba oina release tawkiba drama amasung legal drama da yumpham oiba film amani film asina fangkiba rating sing IMDb da 10 gi manungda 8.1 Rotten Tomatoes ta 64% aduga Google user singna 87% gi like tawkiba adugumlaba film amani film asina madu changkiba senfamna chaurakna crore kun mari muk changki aduga film asina tankiba box office collection gi apunba senfamna chaurakna crore kun mapan mukni hairi film asigi story writer Manish Gupta aduga director na Ajay Bal film asida maru oina satam langlibasing kharadang pallabada accused ki defense barrister ama oina advocate Tarun Saluja gi saktamda maming leiraba Bollywood actor Akshay Khanna public prosecutor ama oina advocate Hiral Gandhi gi saktamda Richa Chadha victim oiribi costume designer Anjali Basudeva Dangle gi saktamda Meera Chopra aduga accused oiriba film director Rohan Ravi Khurana gi saktamdana Rahul Bhatt film asigi tentakba wari kharadang ningsing jarabada film asi Indian Penal Code laws ki section 375 ta yumpham oiraga puthokpa film amani Rohan Khurana kauba film maker director amana mahaki team oina thabak tawminnariba costume designer oina leiribi Anjali Dangle ko winupi amabo rape tawbagi maralda sessions court na mahakbo chahi tara jail da leibagi dandi piki film asi horakpadadi mayamda karigumba wari kharadi adumak lotuna film gi wari paring asi yamna ningthijana chathai film asina wadingliba mayamda piningliba nunggi wahanthuk aduga ngasai makai mayamda lotuna lakba wari sing adumadi film asigi loirakpa sarukta mayamna soidana khangbigani pare adudi pumnamakpu akong sanba thoksomna amuka na ikai khumna jaraga haujik ningthijarba film asigi wari paringda pumnamakki pukning singshinjari film asigi ahanba maktada aruiba sin amana hana ulai sin asida public prosecutor oiribi advocate Hiral Gandhi na case ki file ama paiduna karigumba hiram amada hakchinna wakal khanbagi saktam asi ulai aduga mahakna leiriba asigi het nakanda yamna irap lapnadana victim oiribi costume designer Anjalina mafam asidagi tapna tung hanna yengduna makhoi ani yengnana mamit ushinki wadi amata ngangdana maki oinadi haiba ngamdrabasu karigumba kharadi khangningbana langtak na handuna ayengba singbu puri wari sing adu khangminanabagidamak makha taba sin singda adumak pukning changminakhisi asumna mathangi sinda mayamna langtak nadiba wari sing adugi mari makhong ningthina utpa haurai sin asida ulibasi 2018 July gi tang 9 gi numini film gi costume designer ama oina leiribi Anjali Dangle na dress up tawraduna yumdagi prap thoklei aduga hi tongduna isingi ipak ama landuna laklaba matungda auto amuk tongduna lai asumna lakpana haujik Anjali Dangle film director oiriba Rohan Khurana gi yumda thunglare lipta karaktuna haujik doorbell sikingbaga yumgi helper na thong hangdori Anjali na changlakpada Rohan Khurana mobile phone namduna sofa da phamduna lerami Anjali hari good morning sir ma'am na ibu tharakpani shooting gi costume du sarda yanganana bagidamakta phamo asumna Rohan Khurana na hairakpada Anjali na khara lapthokna leiba nakan gi sofa du da phamgi tawi adubo Rohan hari sida phamulo asumna hairakpadagi Anjali Rohan gi manakta sangsin du phami aduga Anjali na purakliba dress sing adu amamamta puthoktuna yengalei Rohan Khurana na Anjali da midyang ichum chumde Anjali gi mataw adu ubada Rohan na yum asida thabak sunaba leibi helper asi kauduna hai sabi table the list amaga paisa ga lehobani madu puraga kaithel da chalaga pot singdu leiro asumna haiduna helper adu yum adu dagi mapan thokanki Anjali su makha tana mana puragliba dressing adu yenghale Rohan Khurana su Anjali gi matawda mit kuptana yengduna lei ngaiyak leiraga Anjali gi mamaida Rohan na makut na nanduna makut paidun singsile Anjali na yamna kanna inthokna bhonei adubo Rohan na Anjali bo mafam asimaktada sexual harassment chathaki
Asumna sin asi matang asida loiraduna Anjali poto tongduna mayumda halaki. Mafam asida di haujik Anjali gi sakfam asi ahongba leiramle. Ngasai mahakna chatkibada oikiba sakfam adu oidre. Anjali yamna wakal nuaitana mamaida phi amana kupsinduna yumda halai. Mataudu ubada Anjali gi mabungna kari taurabagi hain hanglei. Adubo Anjali na paukhum amata pidana tuminna lei. Anjali gi mabungna sangsinduna Anjali gi phina khumjiliba saktam adu yengbada yamna nungaitaba mitenga loinaduna tuminna yengduna lei. Aduga sin asi change tawduna atopa sin amadana Anjali bu sexual harassment chathakiba director Rohan Khurana film shooting mafamda lai. Ngayak siam sarba matungda film shooting hawi. Asumna film shooting tawringai tanja asida police lai. Aduga hari shooting lepo jasi Asumna hairaduna Rohan gi makut paiduna puduna laklaga police ki gari aduda tongalaki. Atopa sin amada amuk hospital to ulai. Hospital gi sin asida mapanda phamduna leriba asina Anjali gi mabungni. Hospital asigi manungda doctor gi room da leriba asina Anjali amadi mahaki mamani. Doctor na hari mathangi lakadori banumit ini fawa female doctor available oroi. Aduna nangi azol history amadi physical examination aina tawgani. Masida nang nasagi ayaba lerabra. Aina examination chatharingi manungda nupi police officer amaga nurse nupi amaga legani. Examination chathabasi nang nasana yaninglabra. Asumna doctor asina hanglakpada Anjalina paukhum amata pidana tuminna leibadagi. Doctor asina police officer adudai. Victim masagi ayabasu yaudana karigi aibu korulibano. Ay manungda hanagi thabak mayam ama leiribani. Nakhoigi masigi thabak asigi damakta aina post mortem examination tawgudaba hakchang ani amasu thadoklamnaga lakribani. Wafam sitarba matung police officer aduna Anjali da mo hari. Examination asi yadragadi aikhoigi case asi asonba oigani. Aduga doctor na amok makatari. Examination asi tawbada matam khara adum changani. Private part yauna nangi nasada leiba asokpasing bongkatpasing ado phajin khibana hangani. Adugi sumatakta matam sisum sonthakiba targadi sperm detect tawna bahonabada aruwa mo oigani. Doctor gi police officer asin amok supplement tawdun hari. Karigumanangi statement ga examination ga chanaraktragadi case asi mara leiriba misak aduna ngamkiba tabani. Masigi matungda husik doctor asina thokriba thodok adugi matangda Anjali da wahang hangba horei. Thodok si karamba matamda thokibano ayuktani. Matamdi pung 12 adoidani. Miui kano Anjali na wahang sida ngayak tumina lei. Mahaki mataw sida doctor asina makatan hari. Masi hangdaba yadabani. Miui amani. Thodok tholiba misak haibadi accuracy nang nahana masakhang ba mira. Mani nang yung palabra pantri nang yaroy ba persi karamba matamda laki chayol ani ki mamang oigani. Ejol si sathadringi mamang dadi nahaksi hana sexual active oikibra. Wahang sida amok Anjali paukhum pidana tuminalay. Police officer asina Anjali da hari. Masi maru oibani. Anjali na khumlay. Oiki hana mamang da abortion tawkibagi tawdokti leikibra. Leite. Ejol satharba matungda di taythokiba chamthokkiba gumbadi tawkibra. Urine pass na singba tawkibra. Hojik seliba phi singsi setbra. Asumna wahang singsi hanglaba matungda doctor asina police officer asida amuk hairi. Masi pumnamaksi forensic ta thagadabani haibasidi mangonda haikrabra. Haikre sir. Makha tana amuk hangba horei. Nangi senaba atopa phidi purapura. Purei. Ejol chatharingi manungdadi nangna thingnabu honakibra. Honaki. Kamdongna honaki. Haidi magi masada chingba phoiba natraga khotpagumba tawkibra. Aina masamda phoiraga inthoknabu honai. Ataidi magi mananganda khujina kholamba yai. Kari kholamba yai haiba. Mahangna penetrate tawkibra. Toki. Penetration da atopa objective sizinakibra. Sizinakidi. Ejol chatharba matungdadi nangdi karamba phibamda lerami. Asumna doctor asina victim oibi Anjali da ejol ka mari leinaba akuppa tongan mo hangsing chatharaba matungda makha taba physical examination gi damakta undress tawna ba haiki. Asumna haujik Anjali da sexual assault chathakiba director Rohan police na puraktuna hospital da thunglare. Gari dagi kumtharakpaga Rohan na police ta hari. Nakhoina gyan tadaba ma leire. Commissioner Roydo aigi yamnaknaba friend ni. Aigi phone do piro. Ay mangonda wari sage. Rohan gi wafam asida police na hari.
अरे सर कैसु लेतब मेडिकल एग्जामिनेशन मचा अमखक्त तौगदबने यामना कुइना मतम लौगदब नते मसिदा दोंगी कोऑपरेशन पिबियो रोहन अमुक खुमलै आई मसिदा कोऑपरेशन पिबा ngamloi आई फोन पिरो आई मिस्टर रॉय वारी सानब पामी पुलिस ना हरि मसि तंगाई फदबा प्रोसीड्यूर अमनी थौदोकसिंग असिगा मरी लेनबसिंगदो निंगथीना हायरमलगा लोरे रोहन अमुक असुमना मसिगी सासिनब फेक केसी कानाना फाइल तौबनो आई फोन पिरो आई मिस्टर रॉय वारी सागे रोहन कोऑपरेशन पियु यादना असुमना वा कन्न कन्न ngang सिदा पुलिस ना मुहारी नंगी फोनदु नंग यम पामरा कमदोई असुमना खुपाकना थारब मतुंगदा हौजिक का अमदा अंजलि एग्जामिनेशन चथरी अदुगा केस असिगी मरी मखोंग खंगननबगिदमक्ता रोहन खुरानासु एग्जामिनेशन चथकी मसिगी मतुंगदा ममिंग लैरबा फिल्म डायरेक्टर रोहन खुराना कौबा मियोई अमना माकी टीम मेंबर कॉस्ट्यूम डिजाइनर अमा ओइना लैरिबा अंजलि दांगलेबु रेप तौई हाइबगी चार्जता पुलिसना फाख्रे हाइबगी पाव असि तोंगान तोंगानबा टीवी चैनल सिंगी खुथांगदगी मफम खुदिंग सिनबा थुंकी पाव असि खंगदबा मियोई लेरक्त्रे तोंगान तोंगान मफम सिंगदा मरा लैबा मियोई असिबो चैराक पियो अखोइगी इचानुबी सिंगबो ngakpi senbiyo हाइबन चिंगबा मियामगी खोलाउना कलागोदा सेजन्स कोर्ट असिगी मपांदा पुमनिन निनकी हाइरिबा कोर्ट असिमक्तदनी हौजिक पुलिसना रोहनबु पुरकलिबा असि असुमना हौजिक कोर्ट असिमक्तदा जजना वायल चथबा हौरकी मसिगी केस असिदा विक्टिम की स्टेटमेंट असि खनरबा मतुंगदा थाजनिंगाई ओइबा एविडेंस फंगने मसिगी केस असिगा मरी लेनना कोर्ट असिना PW1 अंजलि बासुदेव दांगलेगी यामना कॉन्फिडेंस लेना पीखिबा जुडिशियल माइंड की स्टेटमेंट अमा कोर्ट असिना फंगले लोइनना एक्यूज की मेडिकल रिपोर्ट की मतुंग इनसु विक्टिम की स्टेटमेंट असि हेना अचुंबा ओइरे अदुगा मखा ताना DNA टेस्ट एक्यूज की स्पर्म असि विक्टिम की वेजाइनल कैविटी दा यावबगी कंफर्म तौरे असुम तौदना केस असिगी वाकत असि तसेंग अचुंबा अमा ओइरे एक्यूज की मराल असिगिदमक IPC सेक्शन 376 की मतुंग इन्ना एक्यूज ओइरिबा रोहन रवि खुरानाबो चही तरा कैसुम संगद लैनबगी याथंग पीरे असुमना कोर्ट की वायल असि लोइरेदुना पुलिसना रोहन खुरानाबो जेल द पुननबगिदमक कोर्ट तगी थोगलकी कोर्ट तगी थोलकपदा आई कनादा सुरेप तौकिबा लैते DNA रिपोर्ट अदु सेमजिन साजन बने आई बु थाजबियो वहाई असि हाइरमलगा रोहनबो पुलिसना पुदुना चटके महाकी नुपीना फमथादुना तौफम खंगदना उंगदुना लेहोई अदुगा मसिगी मतुंगदा केस असि मखा तान कोर्टा थेंगनबगिदमक ममिंग लैरबा एडवोकेट तरुण सलुजागी मनाक्त केस असि पाइबियो हाइजबलाकी एडवोकेट तरुण सलुजानासु केस असि चपचाना थेंगनरगी हाइबगी वारेप लौखी मथंगी सिंदा एडवोकेट तरुण सलुजाना केस असिगी अकुप्प मरोल अदु खंगनबगिदमक रोहन खुराना लैरिबा जेल अदुमक्तदा रोहनबु उनबलाकी मिस्टर रोहन खुराना आई एडवोकेट तरुण सलुजाने थागचरी अबू उनबलापीबगीदमक ओके परे थोक्रिबा थौदोक अदुगी मतंगदा अइंगोंदा एक्जेक्ट हायो अइ हानसु अइगी स्टेटमेंट पीख्रबनी अदुगा कोर्टनसु नंगबो चही 10 जेलदा लैननबगी दंदी पीख्रबनी DNA रिपोर्ट तो समजन साजनबनी मिस्टर रोहन ह्यूमन सीमेन हाइबसी पोट चैनते अदुना मसी पुलिसना नत्रगा कनागुंबा मन हेक्ता इराई लाइना समजन साजनबा याबा नते नंगी पैसा अमदे अइगी मतम मांगना बोहनगरो असुमना हाइरमलगा तरुण सलुजा खोंकाप खर थांगदुना चटपा हुई रोहनना कौदुना हारी सर अइगी मतेंग अमुक्त पांगबियो अइबो मफम असिदगी अमुक्त लोकथोकबियो असुमना हाइरकपदगी तरुण सलुजागी खोंथांग अदु हंजलक्तुना हाइरे फरे अदुदी थोक्रिबा थौदोक अदुगी मरिक चुंबा कुपदु अइंगोंदा खंगरो असुमना वारी अदु लीबा लोइरेदुना तरुण सलुजा युमदा हलक्लबा मतुंग केस असिगी मतंगदा स्टडी तौबा हौकी मसिगी मतुंगदा एक्यूज ओइरिबा रोहन खुरानागी नुपीगा केस असिगी मतंगदा अमुक वारी सानरे तरुण सलुजान हाई केस असिगी मतंगदा अमुक हना विचार तौनदबगिदमक अइना हाई कोर्ट फाइल तौख्रे याम थुना मसिगी रेस्पॉन्स लागलगनी केस असिबो माइ पाकपगे सालैब्रा लो हाइबसी यामना स्ट्रिक ओइ महौसाना विक्टिम की फेवर द येंगी अदुबो मसिगी केस असिदा अइना थाजब खरदि ले मरम असिना होय माइ पाकपगी असादि लै हाइबा तारे अतोप सिन अमदा अमुक कोर्टा केस असिगी हियरिंग चथगदब नमिनी कोर्ट की हियरिंग हौरे क्रिमिनल अपील नंबर 347 and
129 of 2018 Rohan Ravi Khurana versus State of Maharashtra. Masigi matungda hujik Defense Barrister Advocate Tarun Salujana wa ngang bhauri. Your Honor, masi tangai fadaba thuba bail gi application ni. Masigi matungda amuk just na Public Prosecutor gi site ta opening statement pina baharak padagi Advocate Hiral Gandhi hari. Your Honor, minute kun khudinge aikhoi gi leibak sida nupi kharadi rape ki thogdoksi mayuk nari. 2012 ta thokiba Nirbhaya rape case ki matungda Criminal Law Amendment Act 2013 asi issue toki. Prithibi pumbagi oina yengu matamdadi rape ki masingsi kharatai. Adubo yamna thamoi sokningai ni. 2012 ka compare tobo matamda 2017 da report torpa rape case ki masingsi yamna akiba famna hengalaki. 25% amadi maralgi matung ina cherak fangi. Aduga 75% rapist amadi maralgi cherak fangdana ngasi sumakhoi lambi sorokta maning tamna chali. Masin maram oiraga India si malemgi rape nation ni haina khangnarakpani. Film director Rohan Khurana hariba misag asi yamna powerful laiba misag amani. Lairabagi pankhai manungda lairiba magi junior costume designer Anjali Danglebo mahang rape tawuni. Your Honor, IPC section 375, 376, 340, 342, 354 amadi 506 ki matung ina Honorable Sessions Court na Rohan Ravi Khuranabo maral leire haina rai takrabani. Aduga maral gi matung ina chahi tara jail da laine ba su khangan khrabani. Aduga aina su yamna kupna yenglaba matungda mahak tasengna maralai. Medical amadi forensic report ki evidence matung ina Honorable High Court na Sessions Court ki judgment aduda adumak lehenbiyo. Asumna Public Prosecutor Advocate Hiral Gandhi ki wa asi taraba matungda just na Defense Council ki maikay dagi amuk wa haina ba khangalakpagi matung inna Advocate Tarun Salujana amuk hari. Your Honor, India da rape tobagi rate si 1.8 ni. Masigi arthadi million amagi manungda 1.8 ti nupi singna rape ki thogduksi mayuk na bayay. Aduga prithibida khwaidagi advance oiba jati gi figure si 27.3% ni. India ga compare tobo matamda 15% hele. Global Rape Index ta India si 94th number da lay. Conviction rate na 25% ni. Maram masina Miss Gandhi aikhoi gi leibak sina prithibigi rape capital ni haibado court asid hairakano. Masi tabada yamna nungaite. Advocate Tarun Salujana asumna hiring matang asida just na hari. Mr. Saluja, statement da argument obu yaroi. Ngakpigani sir. Your Honor, aikhoi gi leibak sida rape accused singi 25% khakta maralgi cherak fangi haina Miss Gandhi hari. Adubo masimadi haningi 75% amadi full judicial process loirba matungda maral leite haiduna thadokibani. Mahakna haikiba wangangda maral leiba rape accused 75% amadi lambi sorokta free oina chali hari. Your Honor, rape case ta chenarba mi amabo hekta free oina thadokpa yaba nate. Defense na proof tawgani. Masigi examination gi evidence singsi mishandle tawgani. Custody ki chain su compromise tawki. Anjali Dangle hariba misaga sige matakta rape ki ek amata tawkiba leite. Defense na proof tawgani. Rohan Ravi Khurana versus the state ki case asina khudam amani. Law na ngak sele haiduna nupi amabo masida khulai oina sijanabani. Thank you. Asumna Advocate Tarun Salujana wafam sing asi phongdoklaba matungda court ki atenba recess ama lauki. Recess matungda Advocate Hiral Gandhi na hari. Your Honor, prosecution na PW1 Anjali Basudeva Danglebo amuktang kauthok pami. Wafam si haibadagi just na Anjali Danglebo kauthok na lefali. Masigi matungda Advocate Hiral Gandhi na makata na Anjali da hanglay. Anjali, court tayo. July tang nipan ki ayukta kari-kari tawi. Anjali na khumi. Costume sing yang nabagidamag ay Rohan Khurana gi yum da chali. Nang na chatning da na sum chatkibra. Nate, Madam na hairakpadagi chatkibani. Matang asida Advocate Hiral Gandhi na just hari. Your Honor, Mira Singh haribasi Anjali Dangle gi senior colleague ni. Aduga designer Natasha Malhotra gi chief assistant amasuni. Asumna just hariba matung Anjali da amok onsimduna hangi. July tang nipal gi karamba matamda nang yumduda thungi. Pung taramathoy adwaida oigani. Asumna haiduna film asigi horakpasinda utkiba mahakna Rohan Khurana gi yumda chatkibagi thogdoktu uttuna court ta Anjali na wari sungdo lirai. Aibu mahakna
nam haduna khupakna thai aduga mahakna aibu magi bedroom da chingduna pusili madugi matungda phibam si oikhibani aduga amok advocate Hiral Gandhi na just the medical report piduna hai your honor masi Anjali Dangle gi medical report ni victim gi private part ta accused oiba sigi male public here ga loina na cement present oi haiduna report asin adum mayik sengna pale masigi mathakta victim gi mai amasung inner thigh yauna atai body parts sing da sokpa sing adusu ningthina pale aduga makha tana advocate Hiral Gandhi na just the DNA report piduna amuk makha tai DNA report asina sodum confirm tore madude victim gi body da phangliba male public here ga loina na cement gi DNA asiga accused Rohan Khurana ga matching oi maramasina your honor sessions court ki judgment adubo support tawiduna harba accused asibo yamdrabada chahi kungi jail da leibagi dandi adumak pinabiyo thank you masigi matungda advocate Tarun Salujana court gi tholakpada tongan ba media gi miyosingna hanglakba wahangi paukhumda Tarun Salujana hai kanana rapist no aduga kanana rapist na tabno haibadu media na lepkadabnate masi court na lepkadabani media person sing hari adubu sir tongan ba report ki matung inadi defend tawriba misingi 90% di taseng na mara lerami asumna ngaihak media ga wahang paukhum chatharingai tanja asida rape case asiga mari leinana khoi saunarba miyamna case asigi defender oriba advocate Tarun Saluja gi mamaida chaina kalakpadagi khara soki asumna haukraba matung mathangi hearing numit amada advocate Tarun Salujana just the investigating officer PSI Milen Kasle da wahang khara hangba pami haibadagi just na Kasle bu kauthukuna witness box the lefali masigi matungda advocate Tarun Salujana investigating officer Kasle da wahang hangba hori karamba matamda kamdona nahakna crime asigi information asi phangi July tang 9 da Anjali Basudeva Dangle na accused ki mathakta rape complaint ama file tawrpani July tang 9 nungthil pung ama taba matamda Anjali Dangle police station da laki chumi ko chumi aduga maki statement gi matung ina karigumba investigation amata yaudana accused bu nahang arrest tawki sarmasi procedure ni anuba guideline gi matung ina rape accused amabu khudak ta phagadabani aduga medical examination tawgadabani sir chuma kadawri anuba guideline gi matung ina procedure ama oina rape accused amabu khudak ta pharaga medical examination tawgadabani haiduna nahak hairi Anjali Dangle na police station da nungthil pung amada yori adubu nahakna accused puna numidang pung 3 ta arrest toki masi kadaida khudak ta action lokholibano sir complainant gi statement recording tawbagi khara thengkibani phajai yai record asi matung ina investigating officer asina Anjali gi statement si nungthil gi pung amadagi numidang gi pung 3 fawba record tawi hari chumi sir adubu sexual assault amadi rape case singi statement si nupi officer na logadabani anubu guideline gi matung ina masi procedure ni masigi matungda advocate Tarun Salujana just the JP dunai your honor masi Anjali Dangle gi FIR copy ni masida irakliba amadi sign tawraliba si PSI Monali Indurkarna ni matang asida Kasle hari nati sir statement to nupi officer amana record tawbani adugi matamdu da ai police station da laibani oh aduga police station adu da nangna kai dawraga laiba anoba guideline gi matungina AQC khudak tu phagadabani haiba taine sir ai administrative ki thabak khara chinbadagi ni sir AQC ta call tawraga police station da lakna ba haiba gi mahutta magi film shooting tawfamda aduk lamna chalaga arrest tawribana karigi phone hana tawraga di sir AQC alert oikiba yai chenkiba yai sir adunani your honor record ki matung ina investigating officer na Rohan Khurana da call tawkidi maramasina Rohan Khurana si chena bu hona dabani sini masi Rohan Khurana gi certified call details record sini masi da highlight tawriba landline number sing si na koi gi police station gi natra sir hojikti number sing si karam ningsing ngangani sir nang amuktang ningsingo July tang 9 da Rohan Khurana da nahakna call tawbo matamda season nakiba number natra yam chamna adum yes or no adum pa kumpiro kai squaide no yare pamiruro adubo mafam asi thadokun chatkibadi yadri nangi mathakta cross examine tawbo loidri your honor accused po amukta kauthok tuna lebhan ba pami
Asumna advocate Tarun Salujana haibadagi Rohan Kuranana thoklaktuna witness box the lepi. Aduga advocate asina wahang hangbahuri. Masigi number C nang khang manatra. Khangi sir. July tang ni panda number C dagi aingon the call ohumlak tawraktuna aina receive toki. Your Honor, CDR do confirm tawre. Kanano nangon the call tawrakli base. Sub Inspector Kaslin ani. Karigi statement tawba pami harakpani. Karamba makalgi statement mana paisa demand tawrakpani. FIR register tawdanaba aduga statement su record tawdanamagi damakta amount kayano mana haraglise lakon adu dinangna paisa du pinaba thorang tawrubra tawti aina mangonda complaint tawrakliba midugi maming hangbada bhakna maming du haidokpa yade hai aduga aina mangonda haike nupi du na tawrakliba claim du aran bani haina aduga aina karigumba mata pinaraga yashanana bhona khide namitu ai shooting tawri aina sub inspector Kasleda ai shooting loiraga police station da laglaga nupi duga personal oina wari sage haike makataw adugi matungda amuk sub inspector Kaslena amuk halaga aingonda call tawraki aduga mahakna aingonda hairaki complaint register tawre aduna aisi kanamatana kanma ngamlaroi hairi aduga nangdi kaidaukiba aiga khangnaba makoigi mathak thongba superior amada aina phone tawki superior aduna nangondadi kari hari aina mangonda wari pumnamak khanganki aduga mana aingonda madugi matangda yengsilage hairaki mahakna promise tawraki adugi matungda Kaslena aingonda ohumlak subo oina amuka call tawraki aduga matamduda Kaslena kari haraki lak yangkai demand tawraki aduga haraki case to higher authority de chatkre aduna amount si hengalakpani haina Your Honor, PSI Kaslena sengna khanggadamani madudi section 166A CRPC gi matung ina rape complainant gi FIR record tawnaraba mahakna legally bound tawi madu khangaba fawbada mahakna igi client bu lana lamjingnaba amadi paisa lokthoknaba honaramni matang sida advocate Hiral Gandhi na hari objection Your Honor defense ki wari si support tawnaraba proof obi yaba leibra matang sida amok advocate Tarun Salujana justa PSI Kaslebo amuk hana kauthokpina bahaibadagi PSI Kasle amuk hana witness box the lepi advocate Tarun Salujana hangba hore accused ki mobile phone si seize to haibagi authority si police ki karma manual na nakoida pi procedure da yaute sir haibadi masi illegal procedure ni chumiko aduga accused ki mobile phone adubo accused ki wife ta sinadringaida nahakna custody da numit ini thamki masi karigino asumna PSI Kasleda hairaba matungda just amuk hari Your Honor Mr. Kuranada ohumlak call tawrpa matamda landline number ama sijanaki hairaba landline number asi Mr. Kaslegi police station adugi yet thangbu opposite laiba churup yonba dukan amagini aduga masida leiribasina number tracing agency gi certified copy ni Your adudagi call tawte masi makoigi tonganba arrangement ama leibadagini isam samna PSI Kaslena tawriba asini mahakna Rohan gi phone du custody da thamki masigi maramdi Rohan ga mahaka sanakiba wari singdugi trace singdu mahakna erase tawba pamadagini charge sheet asigi matung ina July tang 9 gi numidang pung 8 da Rohan Khurana gi bed sheet si nahakna evidence oina nabagi damak seize tawki chumiko charge sheet da loin yaurabani aigi wahang sigi paukum pio nahakna seize tawkibra natraga tawkidabra hoi tawki Your Honor masi Rohan Khurana gi cement stand yawa bed sheet tuni aina hairisi lanbra chumbra matang sida just na amo hangi Kasle nahak forensic report tu pabra padabra ai pa Your Honor adu already hangi dugi pa khumpiro hoi chumi bed sheet asini adu already masi gi bed sheet asi case asigi damakta yamna maru oiba mani maramdi masida Rohan Khurana gi cement stand yauribanina masi chumdabra chumi sir karigino nangna bed sheet si nangi custody da thamise forensic laboratory da thana bagi damakta thambani July 9 da Anjali Dangle gi medical examination tawringai da trace evidence ki sample du nahang hospital gi collect toki tawi adu laboratory da Rohan Khurana gi cement trace su chap manana fangi hoi fangi
masigi sample singsi forensic ta thana da bagi damak ta nahakna collect toki chumi ko chumi sir aduga nangna sample do forensic ta tharam dribasina karigino custody ki chain record ki matung ina July gi tang 13 da sample do forensic lab ta receive toki numit mangani case asida khwaidagi maru oiba oigadori evidence asi numit mangani nahakna custody da thamki masi kanagi permission na karigi damak ta thamki bano matang sida just na amu hanglei kasle karigino laboratory da sample thabu matamda numit asuk yam chonthari se sir VIP moment ni sir akhoi gi achin bana arrangement to with the crowd thank you ni sir kari numit mangani po VIP moment nangi pa kumpami sample du thana bu officer ama fawo available oidabra asumna just na hiring ai tanja sida advocate tarun salujana mu hari masigi case asigi khwaidagi maru oiba evidence asi police officer sina custody da numit mangani thambai basi illegally corrupt tobuni custody gi chain si kanamata gi compromise tobu yabanate asumna harba matungda nungthil pung mari fawba court ki recess loki mayam pomnamak hogatuna thoknaki kasle gi matung inaraktuna advocate Hiral Gandhi na hari kasle matau karamna nahakna investigation si conduct tori mano nahaki daita yawdaba behavior sina aigi case si loina mang takadore madam kaisu khanbiruno masina case tu da karimata sooi karimata sooi habidi karigumba victim do nahaki nachanupi oiramlabadi nangna madu haiba ngamgadra madam nahakna soidan thagat kani mahaki complaint do aikhoina record towi madam gumba ukil singna court ta khakta argument torpu yai adubo ground reality di aikhoina khangi sigumba case sidi madam aikhoina tha amada taragi mathakta dum thengnarga lagrabani PSI kaslena asumna haibadagi advocate Hiral Gandhi mafam asidagi thoglaki masigi matungda tongan media platform singda rapist asibo hieng to haibagi kholauna pomnen nenki mathangi senda court ta ulei aduga advocate Tarun Salujana wa ngang bauri July tang nipanda Sabina ayuki pung 12 minute 19 da lip ta changki aduga mahakna halakpana pung 12 minute nifudani masi chap chana minute kunni thoi khaktani aduga amuk makhatana Tarun Salujana justa PW1 Anjali Dangle bo examine to pami hairakpadagi witness box ta Anjali Dangle thoglaktuna lepi Tarun Salujana wahang hangbauri Miss Dangle yungi karamba mafamdano rape tawrise matang sida advocate Hiral Gandhi na marak thalai your honor charge sheet clear oina dum palabani madudi rape chathkiba adu bedroom dani haidana forensic laboratory report na confirm tawkrabani bed sheet phangliba cement stands to accuse kini Tarun Salujana muhari nupa amagi cement si magi masagi bed sheet phangi madu karina proof tawdoribano advocate Hiral Gandhi na amuk makha tari bed sheet cement phangwadanate Anjali Dangle gi hair stand so bed sheet adu da phangi aduga amana numitu da Anjali Dangle gi makok to thetpa mogra flower so bed tu gi makha da tarmi Tarun Salujana marak thale your honor bed tagi phangkiba leido akangba dry oiba leini asumna just harba matungda Anjali Dangle da amok on sinduna hangi kari maram gi damak nahakna Mr. Khurana gi bedroom da changluribano mana ingonda force tawraga pusin bani kamdongna karamba maongda matang sida advocate Hiral Gandhi na hari your honor victim na hanna mangjongna na magi statement da thamkhrabani mahakpo phaina thanglaga pusili haiduna masigi matungda amok inquiry tawbada yawa nupi police officer adu amok witness box lefani aduga advocate Tarun Salujana wahang hangba hori nangni yumlo nabasingdo inquiry tawbunatra mani sir kanagumma kari tarambalai lawba khongba muknaba yumlo naba kanagumma matana aikhoida statement amata pirakte adubu yumlo naba kanagumma kharanade thawdok sigi matangda karigumba kharadi soidana taramba yai thank you manali aduga amok Hiral Gandhi na hari your honor Mumbai si prithvi gi oina khwaidagi langba tara suba city ni aduna Anjali Dangle na law khongbagi khonjal si kanamata na taram da basu yai masigi matungda amok Tarun Salujana Anjali Dangle na Miss Dangle court sidayo bedroom da mahak na pusila matungda kari toy matang sida Hiral Gandhi na amok marak thalai objection your honor victim da harassment pire ain gi thong da thogdok sigi matangda detail sangba matamda madu harassment piba kaude just na asumna hairakpadagi Tarun Salujana hai kumo kari toy ai gi jeans to loktoki yare adwai da lepo your honor masigi jeans piara si ai court sida amuktang ucharake
Prosecution Exhibit Number 3 masigi jeans si thogdok thokpa numitugi numidangda Anjali Dangle na set kiba jeans tuni aduga masigi jeans ga chap manaba pair ama defense ta lere Your Honor short demonstration amaka utpa pami matang sida marak thatna Hiral Gandhi na hari Your Honor demonstration du togdringai da jeans ani du manabra haibadu amuktang compare to pami just ke ayaba mutung ina Hiral Gandhi na jeans ani asi size manabra haina compare to ruba mutung just amadi telliba miyam gi mamangda nupi ama phamanduna haiba jeans asi setudale aduga advocate Tarun Salujan hari honorable court ubire jeans asi sesin ba matamda matam yamna changi aduga yamna su wana thoi lokthok laga mung yengminasi masigi jeans asi mi amana makut nama khaktana lokthok haibasi oithok tabani jeans si body tight fitting oiba lokthok padi yamna waba makhal gi jeans ni masida aikhoi da thork libo hangdi hairiba numituda phangliba matam si minute kunni thoi khaktani Anjali Dangle ga wari sanare masidagi makhoi mungnare adugi matungda bedroom da amuk pusile magi tight fitting oiba jeans adugi matungda mabu rape chathai haibani madugi matungda amuk magi tight fitting jeans to amuk setchilaga yumda lei masida Anjali Dangle na floor tarasi makhong na kumtharak laga complex tu dagi mapan tholakibani aina honorable court haijanunglibadi hairiba mayam si supnagi minute kunithoi khaktada oithokadra haibisini Your Honor physical assault ki case singda fingernail scraping tobagi evidence si khanabada yawi kariguma Rohan Khurana na Anjali Dangle da thawong du taseng satharam labadi Anjali Dangle gi blood traces ki skin Mr. Khurana gi fingernail singda medical examiner na phanglamgadabani adubo Rohan Khurana gi medical report si yengbiu Your Honor masida fingernail gi section si hangaga leibasini masigi matungda medical report adu paiduna medical examiner hari aikhoina check tawdre sir kari wanu hari badubo ai tasena masimadi kautho ure sir kari kautho e haiba masi hairaga just na kasle da mo onsindur hangi kasle medical report si nangna check tawkidabra masi tangai fadana yawgadaba evidence amani matang sida advocate Hiral Gandhi hari Your Honor Dr. Vasan Tambena Anjali Dangle bo examine to bani Dr. Aduna Anjali Dangle gi fingernail singdagi scraping collect to khibani aduga laboratory na scraping da accused ki skin amadi blood traces fanki masigi photograph sing asida yengbiu makha tana Tarun Salujana mohari masigi photograph sing asigi tongan wari sing laigani kana gumbana mi amabo namsinba jingsinba matamda mi aduna inthok na soidan honagani resistance ki mark sing si mahusana mang thangba body gi saruk sing du oina tagadabani haibadi chest arms upper face ta back side ta tabagi maram leite masigi dakpam sing asin adum tai thawok si semjin sajin bini haibasi adum takjare masi pumnamak si supna gi 22 minutes ki manungda oi thoktabani Anjali Dangle na la na masigi rape case si charge toksin bani Hiral Gandhi na hairi Your Honor victim gi inner thigh da leramliba asok pasina dum takchadribra tasengna nam haduna magi mathakta thogdok si chathaki haibasi asumna matang asida loisilladuna mathangi hearing 24 October da amuk chathagani haiduna just na lauthoraki aduga mathangi senda Tarun Salujana yumda phamlingai da call amalai hello sir Anjali Dangle gi yumlo na ba Sujata Kamblena karigumba kharadi uhowi hairi sir adubu ma court laktuna wafam si phongdok pudi pamdi hairi sir ai mangoda phone si pijage mag wari amukta sanabi sir piu kurumjari sir hayo numitu danangna Anjali Dangle gi kari ubu famki sir numitu gi ayukta aina mapanda phi phauringai da Anjali shooting gi damak chatki mana chatki ba matam duda fajana dum chatki boi aduga nungthel da mana rickshaw dagi kumtharaga mamai da phi ama kupsilaga halaki okay thank you Sujata thank you asumna wari sanarba matung mathangi senda court ta ulai Tarun Salujan hari Your Honor PW6 Pramod Dangle bo examine to pami asumna haibadagi Anjali gi mabung Pramod Dangle thoglaktuna witness box ta lepi Tarun Salujana Mr. Pramod July tang nipa numituda nangi nachanupina yumda halakpa matamduda nupa amana rep chathakre harappa matamda nangonda asaw amata pokhidabra karigi poktane
ꯑꯩꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯡꯗꯨ ꯀꯛꯊꯠꯄ ꯄꯥꯝꯈꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯈꯤꯕ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯅ ꯑꯩꯕꯨ ꯈꯥꯝꯖꯤꯟꯈꯤ ꯑꯣ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯅꯪꯕꯨ ꯐꯥꯖꯤꯟꯈꯤ ꯍꯥꯏꯕ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯁꯥꯎꯕꯗꯒꯤ ꯌꯨꯝꯗꯗꯤ ꯀꯔꯤ ꯇꯧꯈꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯕꯨ ꯅꯪꯅ ꯏꯃꯨꯡꯗ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯁꯤꯜꯂꯒ ꯐꯨꯈꯤꯀꯣ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯊꯟꯇ ꯆꯠꯈꯤꯕꯅꯣ ꯃꯁꯤꯒꯤ ꯋꯥꯈꯜꯁꯤ ꯃꯉꯣꯟꯗ ꯂꯩꯇꯕ꯭ꯔꯥ ꯃꯔꯝꯗꯤ ꯃꯁꯤ ꯐꯦꯃꯤꯂꯤꯒꯤ ꯏꯖꯠꯀꯤ ꯋꯥꯐꯝꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨ ꯌꯨꯝꯗ ꯍꯜꯂꯛꯂꯕꯗꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯉꯥꯡꯅꯒꯅꯤ ꯀꯩꯗꯧꯉꯩꯗ ꯀꯥꯎꯔꯣꯏ ꯌꯦꯡꯉꯣꯁꯦ ꯔꯦꯞ victim Anjaliꯒꯤ ꯃꯕꯨꯡꯅꯤ ꯌꯦꯡꯉꯣꯁꯦ ꯂꯥꯛꯂꯤꯁꯤ ꯃꯥꯒꯤ ꯃꯃꯥꯅꯤ ꯃꯥꯒꯤ ꯃꯄꯥꯅꯤ ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯄꯅꯤꯁꯃꯦꯟꯠꯁꯤ ꯆꯍꯤ 7 ꯀꯩꯁꯨꯝꯁꯪꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯋꯤꯠꯅꯦꯁ 6 ꯂꯩ ꯅꯪꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗ ꯐꯨꯈꯤꯕ ꯃꯇꯝꯗ ꯎꯍꯧꯕ ꯃꯈꯣꯏꯗꯨ ꯀꯧꯔꯛꯄ ꯄꯥꯝꯕ꯭ꯔꯥ ꯑꯩꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯕꯨ ꯐꯨꯏ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯂꯥꯜꯂꯨꯔꯗꯤ ꯐꯨꯕ ꯇꯥꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯀꯝꯗꯧꯅ ꯃꯉꯣꯟꯗ ꯐꯨꯏ ꯈꯨꯠꯅ ꯐꯨꯕ꯭ꯔꯥ ꯃꯐꯝ ꯀꯗꯥꯏꯗ ꯐꯨꯏ ꯃꯃꯥꯏꯗ ꯐꯨꯕ꯭ꯔꯥ ꯍꯣꯏ ꯁꯔ ꯑꯗꯨꯒ ꯑꯇꯩꯗꯤ ꯀꯥꯏꯗ ꯐꯨꯏ ꯁ꯭ꯋꯥꯏꯗ ꯐꯨꯏ ꯁꯔ ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯡꯂꯣꯝ ꯊꯪꯕ ꯁꯔꯨꯛ ꯃꯅꯪꯒꯟꯗꯁꯨ ꯐꯨꯏ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯃꯣꯗ ꯊꯦꯡꯛ ꯌꯨ ꯌꯥꯔꯦ ꯆꯪꯈꯤꯕ ꯌꯥꯔꯅꯤ ꯑꯁꯨꯝꯅ ꯄ꯭ꯔꯃꯣꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯔꯨꯟ ꯁꯂꯨꯖꯥꯅ ꯖꯁꯇ ꯍꯥꯏꯔꯤ ꯌꯣꯔ ꯑꯣꯅꯔ ꯑꯟꯖꯂꯤ ꯗꯥꯡꯒ꯭ꯂꯦꯕꯨ ꯔꯤ-ꯑꯦꯛꯖꯥꯃꯤꯟ ꯇꯧꯕ ꯄꯥꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯟꯖꯂꯤ ꯗꯥꯡꯒ꯭ꯂꯦ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯄꯤ ꯇꯔꯨꯟ ꯁꯂꯨꯖꯥꯅ ꯍꯪꯕ ꯍꯧꯔꯛꯏ ꯃꯤꯁ ꯗꯥꯡꯒ꯭ꯂꯦ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯐꯖꯅ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯅꯕꯨꯡꯅ ꯅꯪꯕꯨ ꯐꯨꯈꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯄ꯭ꯔꯥ ꯌꯣꯔ ꯑꯣꯅꯔ ꯄꯨꯂꯤꯁꯇ ꯂꯥꯟꯅ ꯍꯥꯏꯖꯤꯟꯗꯨꯅ ꯑꯣꯅꯔꯦꯕꯜ ꯀꯣꯔꯠꯇ ꯃꯤꯅꯝꯕꯅꯤ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ ꯁꯥꯔꯅ ꯑꯩꯕꯨ ꯍꯥꯟꯅ ꯑꯦꯖꯣꯜ ꯆꯠꯊꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯕꯨꯡꯅ ꯐꯨꯕꯅꯤ ꯍꯤꯔꯥꯜ ꯒꯥꯟꯙꯤꯅ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯌꯣꯔ ꯑꯣꯅꯔ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜꯅ ꯑꯟꯖꯂꯤ ꯗꯥꯡꯒ꯭ꯂꯦꯒꯤ ꯏꯅꯔ ꯊꯥꯏꯗ ꯂꯩꯕ ꯑꯁꯣꯛꯄꯁꯤꯡꯗꯤ ꯀꯥꯎꯊꯣꯛꯏ ꯃꯁꯤꯗꯤ ꯃꯥꯒꯤ ꯃꯕꯨꯡꯅ ꯁꯣꯛꯍꯟꯕ ꯑꯣꯏꯔꯣꯏ ꯇꯔꯨꯟ ꯁꯂꯨꯖꯥꯅ ꯑꯃꯨꯛ ꯌꯣꯔ ꯑꯣꯅꯔ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯃꯥꯏꯊꯣꯡꯗ ꯑꯃꯗꯤ ꯃꯥꯒꯤ ꯕꯣꯗꯤꯒꯤ ꯑꯁꯣꯛꯄꯁꯤꯡꯗꯨ ꯈꯛꯇꯅꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯑꯣꯏꯔꯣꯏ ꯍꯤꯔꯥꯜ ꯒꯥꯟꯙꯤꯅ ꯍꯥꯏꯔꯛꯏ ꯁꯔ ꯏꯅꯔ ꯊꯥꯏꯗ ꯁꯣꯛꯂꯤꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯄꯟꯕꯤꯌꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯅ ꯀꯔꯤ ꯃꯗꯨꯒꯤ ꯁꯥꯏꯟꯗꯨ ꯑꯦꯖꯣꯜ ꯆꯠꯊꯕꯒꯤ ꯁꯥꯏꯟ ꯅꯠꯇꯦ ꯁꯔ ꯃꯁꯤ ꯐꯣꯔꯁ ꯇꯧꯕꯒꯤꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯕꯅꯤ ꯑꯁꯨꯝꯅ ꯅꯥꯀꯟ ꯑꯅꯤꯃꯛꯇꯒꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯌꯦꯠꯅꯔꯛꯄꯗꯒꯤ ꯑꯦꯗꯚꯣꯀꯦꯠ ꯑꯅꯤꯃꯛꯇ ꯖꯁꯅ ꯆꯦꯝꯕꯔꯗ ꯂꯥꯛꯅꯅꯕ ꯍꯥꯏꯔꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯍꯤꯌꯥꯔꯤꯡ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯃꯊꯪꯒꯤ ꯍꯤꯌꯥꯔꯤꯡꯗ ꯇꯔꯨꯟ ꯁꯂꯨꯖꯥꯅ ꯏꯕꯤꯗꯦꯟꯁ ꯑꯃ ꯄꯨꯊꯣꯔꯛꯈꯤ ꯄꯨꯊꯣꯔꯛꯂꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯦꯀ꯭ꯌꯨꯁ ꯔꯣꯍꯟ ꯈꯣꯔꯥꯅꯥꯒꯤ ꯌꯨꯝꯒꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖ ꯑꯗꯨ ꯌꯥꯎꯕ ꯍꯥꯔꯗ ꯗ꯭ꯔꯥꯏꯚꯅꯤ ꯑꯅꯧꯕ ꯏꯕꯤꯗꯦꯟꯁ ꯑꯃ ꯄꯨꯊꯣꯔꯛꯄꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯈꯪꯍꯜꯂꯝꯗꯦ ꯍꯥꯏꯗꯨꯅ ꯑꯦꯗꯚꯣꯀꯦꯠ ꯍꯤꯔꯥꯜ ꯒꯥꯟꯙꯤꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯌꯦꯠꯂꯛꯈꯤ ꯖꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯔꯤꯕ ꯏꯕꯤꯗꯦꯟꯁ ꯑꯁꯤ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯇꯔꯨꯟ ꯁꯂꯨꯖꯥꯒꯤ ꯊꯥ 6ꯀꯤ ꯂꯥꯏꯁꯦꯟꯁ ꯁꯁꯄꯦꯟ ꯇꯧꯒꯅꯤ ꯐꯥꯎꯕ ꯍꯥꯏꯔꯛꯈꯤ CCTV ꯐꯨꯇꯦꯖ ꯑꯁꯤ ꯎꯠꯇ꯭ꯔꯤꯉꯩꯗ ꯇꯔꯨꯟ ꯁꯂꯨꯖꯥꯅ ꯑꯟꯖꯂꯤꯗ ꯍꯪꯉꯤ ꯃꯤꯁ ꯗꯥꯡꯒ꯭ꯂꯦ ꯖꯨꯂꯥꯏ ꯇꯥꯡ 9ꯒꯤ ꯃꯃꯥꯡꯗ ꯖꯨꯂꯥꯏ ꯇꯥꯡ 4ꯗꯁꯨ ꯅꯍꯥꯛ ꯔꯣꯍꯟ ꯈꯣꯔꯥꯅꯥꯒꯤ ꯌꯨꯝꯗ ꯆꯠꯈꯤꯀꯣ ꯆꯠꯈꯤ ꯑꯗꯨꯒ ꯖꯨꯂꯥꯏ ꯇꯥꯡ 4ꯗ ꯅꯍꯥꯛꯅ ꯀꯨꯝꯊꯔꯛꯄꯗ ꯂꯤꯞ ꯁꯤꯖꯤꯟꯅꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯥꯡ 9ꯗꯁꯨ ꯂꯤꯞꯁꯤ ꯁꯤꯖꯤꯟꯅꯈꯤꯀꯣ ꯃꯁꯤ ꯅꯪꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠꯗ ꯌꯥꯎꯏ ꯑꯗꯨꯅ ꯑꯩꯅ ꯀꯟꯐꯥꯔꯝ ꯇꯧꯕ ꯄꯥꯝꯕꯒꯤꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ CCTV ꯐꯨꯇꯦꯖ ꯑꯗꯨ ꯄ꯭ꯔꯣꯖꯦꯛꯇꯔ ꯀꯥꯞꯊꯣꯛꯇꯨꯅ ꯇꯔꯨꯟ ꯁꯂꯨꯖꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯔꯦꯞ ꯆꯠꯊꯈꯤ ꯍꯥꯏꯔꯤꯕ ꯖꯨꯂꯥꯏ ꯇꯥꯡ 9 ꯅꯨꯃꯤꯠꯇꯨꯒꯤ ꯐꯨꯇꯦꯖꯅꯤ ꯌꯣꯔ ꯑꯣꯅꯔ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯦꯡꯅ ꯎꯕ ꯐꯪꯉꯤ ꯖꯨꯂꯥꯏ ꯇꯥꯡ 9 ꯅꯨꯃꯤꯠꯁꯤꯗ ꯑꯟꯖꯂꯤ ꯗꯥꯡꯒ꯭ꯂꯦꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯝꯁꯤ ꯄꯨꯟꯗꯅ ꯊꯥꯗꯣꯛꯂꯒ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯃꯥꯡ ꯖꯨꯂꯥꯏ ꯇꯥꯡ 4ꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯟꯖꯂꯤꯅ ꯃꯥꯒꯤ ꯃꯁꯝꯗ ꯃꯣꯒ꯭ꯔꯥ ꯐ꯭ꯂꯥꯋꯔ ꯍꯥꯞꯄꯒ ꯂꯥꯛꯏ ꯌꯣꯔ ꯑꯣꯅꯔ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯀꯣꯔꯠꯇ ꯍꯥꯏꯈ꯭ꯔꯦ ꯔꯣꯍꯟ ꯈꯣꯔꯥꯅꯥꯒꯤ ꯕꯦꯠꯇꯒꯤ ꯐꯪꯈꯤꯕ ꯂꯩꯗꯨ ꯑꯀꯪꯕꯅꯤ ꯅꯨꯄꯤꯁꯤꯡꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯒꯠ ꯇꯦꯛꯄ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯂꯩꯁꯤꯡ ꯆꯤꯟꯒꯅꯤ ꯑꯀꯪꯕꯗꯤ ꯀꯩꯗꯧꯉꯩꯗ ꯆꯤꯜꯂꯒ ꯂꯥꯛꯂꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯖꯤꯛ ꯑꯣꯏꯕ ꯈꯔ ꯂꯩꯔꯤ ꯖꯨꯂꯥꯏ ꯇꯥꯡ 9ꯗ ꯄꯨꯂꯤꯁꯅ ꯐꯪꯈꯤꯕ ꯂꯩꯁꯤꯡꯗꯨ ꯖꯨꯂꯥꯏ ꯇꯥꯡ 4ꯗꯒꯤ ꯇꯥꯗꯨꯅ ꯂꯩꯍꯧꯕ ꯂꯩꯅꯤ ꯑꯟꯖꯂꯤ ꯗꯥꯡꯒ꯭ꯂꯦꯅ ꯔꯣꯍꯟ ꯈꯣꯔꯥꯅꯥꯒꯤ ꯕꯦꯠꯇ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯖꯨꯂꯥꯏ ꯇꯥꯡ 9ꯗ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯃꯇꯥꯡꯁꯤꯗ ꯍꯤꯔꯥꯜ ꯒꯥꯟꯙꯤꯅ ꯃꯔꯛ ꯊꯠꯂꯛꯏ ꯌꯣꯔ ꯑꯣꯅꯔ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯔꯦꯞ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯗꯦ ꯗꯤꯐꯦꯟꯁꯀꯤ ꯊꯤꯑꯣꯔꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯁꯤ ꯔꯣꯍꯟ ꯈꯣꯔꯥꯅꯥ ꯑꯃꯗꯤ ꯑꯟꯖꯂꯤ ꯗꯥꯡꯒ꯭ꯂꯦꯁꯤ ꯌꯥꯅꯔꯒ ꯂꯣꯏꯅꯔꯒ ꯔꯦꯞꯀꯤ ꯆꯥꯔꯖꯁꯤ ꯂꯥꯟꯅ ꯇꯧꯁꯤꯜꯂꯛꯏ ꯍꯥꯏꯕꯅꯤ IPC ꯁꯦꯛꯁꯟ 375ꯀꯤ ꯃꯇꯨꯡ ꯏꯟꯅ
Sex to wahibasi masana yaba permission lobasi matam punamukta mathuktai. Tarun Saluzana amuk hari. Sex hibasi masi private matter ni. Bedroom duda camera natraga witness amata leite. Ai koi na matau karamna khanga dawribano. Masi July tang marida consensual tormani. Masi July tang nipanda nate. Hiral Gandhi hari. Victim gi inner thigh da leiriba asokpa sinadum tai. July tang nipanda ayaba yaudana thabaksi sathabani haiba. Asumna nakal animaki wa tarba matungda justna matangi hearing November 8 da amuk hanna sathagani haiduna laukthorei. Masidagi numit kharani haukraba matung November tang 8 numit asigi court ki sinda amuk ulai. Advocate Tarun Saluzana wa ngang bahuri. Mamang thangba building sangphomgi photograph singni your honor. Mamang thangba changphomgi left side tani staircase leiribase. Aduga lip leirisina mamang thangba changphom sigi right side tani. Anjali Dangle na changlakibasi mamang thangba building gi changphom asigi left side tagini. Haibadi staircase tagi changlakpani. Adubo mahaki statement ta mahak na pankibada July tang 9 da mahak na lip season ay haina panki. Karigidamakta mahak na minam libano. Adubo aina makha tadringaida Mr. Khurana gi wafam khara court asida phongdokka pami. Mr. Khurana tholaktuna witness box ta lepi. Court na nangi wa khudingmak tari. Nangi haining basingdo hayo. Masigi matungda Mr. Khurana na wafam phongdokpa hore. Anjali Dangle ga igasi tha tarukki mamangdagi thengnarakibani. Mahak aigi junior costume assistant oina leirambani. Aina hana mangondadi khangan khidri. Adubo madugi matungda nongma aina film set tawringaida asumna hairaga numitugi waridu ulei. Ngaiko second amata. Hello sida chango. Masipo nang English paba thoktabra? Thoi sir. Adudi sida irisi karino. Photography prohibited haibani sir. Kadaino nangi phone piro. Kadaino phone piro. Matungdi aigi ayaba yaudana aigi photograph lawu yaroi. Chalo nathok toruro. Numit kharanigi matungda ai party mafam amadagi yam theng halaki. Ai adum set tawfamdu oina chale. Aina khanbada matamdu ayuki pung marimu oigani. Good morning sir. Aigi kada coffee furgala ona spot ayo. Funny sir. Ngayak leirabu matungda Anjalina coffee puraga aigi leifam kada changlaki. Sport boy sing kanamata leitabra? Sir, haujik fawadi kanamata laktri sir. Coffee si nangna semlapra. Nangna aigi coffee su semlai. Aigi photo su nangna lobo pami. Ado nangna ibo kiss tawadi pamdabra. Ai khangdi sir. Sir di yum palabani. Drawa siyangdo. Madugi manungda script yawbani. Madugi script tugi costume presentation khuding maktu prepare to bahoro. Aduga Kriti da amu hai. Kriti Anjali ga khangno aigi mathangi film gi costume designer ni. Asumna Kriti ga sakhang narba matung Mr. Khurana na Anjali da. Congratulations Anjali. Thank you sir. Asumna masigi matung dagi Rohan Khurana amadi Anjali Dangle film director amaga costume designer amaga leinaba mari sinataba masigi mataida tongan mari ama leinaba hauraki. Adugi matung dagi aina mangonda maram leitana call tawrukpa yaroi tawrukano haiki. Aigi tonganba flatta ibani unaba horaki. Maduna aigi khwaidagi chawba asoiba madi oikre. Masidagi Anjalina aigi mapu oinab honaraki. Asumna aikhoi ani tonganba mari amada ka hiena nakshinarpana nongma aikhoi ani karigumba maram amadagi Anjalibu aina chaiduna tanthoki. Nangondagi hena talent leiba mayam ama lei. Masigi thabaksi ataini hekta taraina tauge fangnaba nate. Aina nangsi kamdowa mino haiduna yenglaga lakani. Aduga nangna aigi nupi oinaba su honaragli. Namito aingondi yemo. Matung tarakpada amuk hana aibu nangna control taunarba honarkano. Nangna madugi wakaldu thadokpa ngamlaba matamda amuk halaga mafamsida lakpa yani. Masigi thabaksidi tension ge. Masina ise manghalabane. Madugi matung numit kharani leiraga July tang 9 da Anjalina aingonda call tawruktuna lan khre haijarki. Mangi call lakpa matamduda ai yam ngaki. Hello sir. Ai sarga minute amata wari sanajaba yagadra. Ai yamna soikre sir. Aina sarda yeluba adugidamakta sarna aigi career sembirakpani. Ai atopa
ꯀꯔꯤꯃꯠꯇ ꯄꯥꯝꯗ꯭ꯔꯦ ꯁꯥꯔ ꯑꯩ ꯁꯥꯔꯕꯨ ꯌꯥꯝ ꯃꯤꯁ ꯇꯧꯏ ꯁꯥꯔ ꯐꯔꯦ ꯃꯤꯔꯥꯅ ꯅꯪꯉꯣꯟꯗ ꯍꯪꯂꯛꯄ ꯀꯣꯁꯇ꯭ꯌꯨꯝꯁꯤꯡꯗꯨ ꯅꯪ ꯔꯦꯗꯤ ꯇꯧꯔꯕ꯭ꯔꯥ ꯃꯗꯨ ꯄꯨꯔꯒ ꯌꯦꯡꯍꯟꯕ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯁꯤꯟꯗꯁꯨ ꯎꯠꯈꯤꯕ ꯑꯟꯖꯂꯤꯅ ꯀꯣꯁꯇ꯭ꯌꯨꯝꯁꯤꯡ ꯌꯦꯡꯍꯟꯕ ꯂꯥꯛꯈꯤꯕꯒꯤ ꯁꯤꯟ ꯑꯗꯨꯃꯛ ꯎꯠꯂꯛꯏ ꯁꯤꯟ ꯑꯁꯤꯗ ꯔꯣꯍꯟ ꯈꯨꯔꯥꯅꯥꯅ ꯑꯟꯖꯂꯤ ꯗꯥꯡꯒ꯭ꯂꯦꯕꯨ ꯅꯝ ꯍꯥꯕꯒꯤ ꯃꯑꯣꯡ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯟꯅꯗꯒꯤ ꯂꯣꯏꯅꯔꯛꯄ ꯃꯔꯤ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯣꯏꯅꯈꯤ ꯔꯣꯍꯟ ꯈꯨꯔꯥꯅꯥꯒꯤ ꯕꯦꯗꯔꯨꯝꯗ ꯑꯟꯖꯂꯤꯕꯨ ꯄꯨꯁꯤꯟꯈꯤꯕ ꯑꯁꯤꯗꯁꯨ ꯑꯟꯖꯂꯤ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯆꯪꯈꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯦꯁ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯨꯝꯗꯨꯅ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯑꯟꯖꯂꯤꯒꯤ ꯃꯤꯅꯣꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯎꯕ ꯐꯪꯏ ꯑꯁꯨꯝꯅ ꯔꯣꯍꯟ ꯈꯨꯔꯥꯅꯥꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯕ ꯃꯇꯨꯡꯗ ꯀꯣꯔꯠꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯑꯗꯨꯒ ꯑꯦꯗꯚꯣꯀꯦꯠ ꯇꯔꯨꯟ ꯁꯂꯨꯖꯥꯅ ꯖꯁꯇ ꯍꯥꯏꯔꯛꯏ ꯌꯣꯔ ꯑꯣꯅꯔ ꯃꯁꯤ ꯔꯦꯞ ꯅꯠꯇꯦ ꯌꯣꯔ ꯑꯣꯅꯔ ꯃꯤꯁ ꯗꯥꯡꯒ꯭ꯂꯦꯅ ꯖꯨꯂꯥꯏ ꯇꯥꯡ 9ꯗ ꯀꯔꯤꯒꯤꯗꯃꯛꯇ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯁꯤꯖꯤꯟꯅꯈꯤꯕꯅꯣ ꯑꯇꯩ ꯃꯔꯝ ꯑꯃꯇꯒꯤ ꯅꯠꯇꯦ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯐꯝꯗꯨꯗ CCTV ꯑꯃꯠꯇ ꯏꯟꯁꯇꯣꯜ ꯇꯧꯗꯦ ꯖꯨꯂꯥꯏ ꯇꯥꯡ 9 ꯅꯨꯃꯤꯠꯇꯨꯗ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯇꯧꯈꯤꯕꯗꯨ ꯃꯁꯤꯅꯤ ꯑꯁꯨꯝꯅ ꯇꯔꯨꯟ ꯁꯂꯨꯖꯥꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯇꯨꯗ ꯑꯟꯖꯂꯤꯅ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯃꯑꯣꯡꯗꯨ ꯎꯠꯂꯛꯏ ꯁꯤꯟ ꯑꯁꯤꯗ ꯑꯟꯖꯂꯤꯅ ꯃꯔꯥꯏꯕꯛꯅ ꯋꯥꯜꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯩꯁꯤꯟꯖꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯠꯂꯛꯏ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯇꯔꯨꯟ ꯁꯂꯨꯖꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯤꯅꯤ ꯃꯍꯥꯛꯅ ꯅꯨꯃꯤꯠꯇꯨꯗ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯅ ꯃꯍꯥꯛꯅ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯃꯑꯣꯡꯗꯨꯅꯤ ꯃꯤꯁꯇꯔ ꯔꯣꯍꯟ ꯔꯕꯤ ꯈꯨꯔꯥꯅꯥꯅ ꯃꯤꯁ ꯑꯟꯖꯂꯤ ꯕꯥꯁꯨꯗꯦꯕ ꯗꯥꯡꯒ꯭ꯂꯦꯒꯤ ꯍꯛꯆꯥꯡꯗ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯃꯁꯤꯒꯤ ꯀꯦꯁꯁꯤ ꯃꯤꯁ ꯗꯥꯡꯒ꯭ꯂꯦꯕꯨ ꯔꯦꯞ ꯇꯧꯕꯒꯤ ꯀꯦꯁ ꯅꯠꯇꯦ ꯃꯁꯤ ꯃꯍꯥꯛꯀꯤ ꯔꯤꯚꯦꯟꯁꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯄꯣꯊꯥꯖꯒꯦ ꯌꯣꯔ ꯑꯣꯅꯔ ꯋꯥꯐꯝꯁꯤ ꯍꯥꯏꯔꯒ ꯇꯔꯨꯟ ꯁꯂꯨꯖꯥ ꯐꯝꯊꯈꯤ ꯑꯦꯗꯚꯣꯀꯦꯠ ꯍꯤꯔꯥꯜ ꯒꯥꯟꯙꯤꯅ ꯑꯃꯨꯛ ꯀ꯭ꯂꯣजिंग स्टेटमेंट पिरई योर ऑनर इंडियन पेनल कोर्टना क्लियर ओइन हारी मदुदी करिगुम नुपीगी शक्तिबो नमसिंदुना थमलबा अमदी करिगुम मखोइगी मथक्ता सेक्सुअल एक्ट चथकी हाइबगी मेडिकली प्रूफ तौरबा अदुगा करिगुम्बा नुपीदुना मागी मायोक्ता मागी अयाब याउदना थवोंगदु चथकी हाइना नुपीदुना कोर्टता एडमिट तौरकलगदी मदु अदुम प्रूफ तौरमनी एक्यूस्ना करिगुम पोलुम अमा पीरे हाइबसे प्रूफ तौननबगीदमक्ता एविडेंस अमा दरकार ओइ डिफेंस काउंसिलना कदाई कदाई दगिन वारी मयाम अमा सेमजन साजिलग लीरी अदुबो वारी दुदा सौगटप याबा एविडेंस ति अमत लेते अहानबा वारीदा इन्वेस्टिगेटिंग ऑफिसर मिलेन कास्लेगी वारी अदुगा अनिसुबो वारीदा रेप हाइबसी मिनट 12 खक्तद ओइथोकलोय विक्टिम दा हंगबियु रेप के दमक्तदी सुबनगी 5 मिनट्स ना इनपने अदुगा अहुमसुबो वारीदा एक्यूज अमदे विक्टिम यानरगा मरी लेनबनी अदुबु केस असिदी मखोय अनि यानरगा मरी लेनबा लेनदबगी नते केस असिदी जुलाई 9 दा अंजलिबो रेप तौखी नत्रगा तौखीदे हाइबगी केसनी मसिगी मतुंगदा हुजिक फावबगी ओइना डिफेंस ना चप चाबा एविडेंस पुथोकपा ngamdrabaniना महाकना कोर्ट असिदा अरानबा अमा तौरे हार्ड ड्राइव की वारी अदुगा अमु रोहन खुराना की वारी दलाई करिगुम्बा अखोइने एक्यूज की स्टेटमेंट महाकना जुलाई 9 दा रेप तौखीदे हाइबसी थाजरबा फावबदा असेंगबददी महाकना मतम सांगना रेप चथरगा लागले मरमदी महाकना इनडायरेक्टली नुपी सिदा हाइरे करिगुम्बा महाका लोइनदबा तारगदी नुपी सिगी कैरियर दा सोगलकनी हाइना सेक्शन 375 ना क्लियर ओइन हाइरी मदुदी सेक्सुअल एक्ट चथबगीदमक्ता अनीमकने यानबा अयाबा लौबगी मथौक ताई विक्टिम की माइथोंग मसक्सी मालेम सिदगी लोटसिंदुना थमखिबदी याई अदुबो अंजलि दांगलेना सेक्सुअल क्राइम की केस असी मालेम मसिदगी मसिगी वारुसिन असी पुरकपा पामी योर ऑनर मसिगी केस असी अंजलि दांगले खक्तगी मरमदा नते तुंगदा थोलकदबा अतैदसु मसिना कानबा अमा ओइरनी ऑनरेबल कोर्ट आइना हाइजरी मदुदी मसिगी अवांगबा थाकी मियोइसिबो मतिक चाबा चप चाबा दंदिदु पिबियो थैंक यू मसिगी मतुंगदा अमुक जस्टना हाइरपगी मतुंग इना डिफेंस काउंसिल की माइकैदगी अमुक हाइरई योर ऑनर ट्रायल असी हौरकपदा मिस गांधीना मसिगी फोटोग्राफ से उल्लगा मिस्टर खुरानादा वाफम कया हाइखी अंजलि दांगलेनदे रोहन खुरानागी वैनदा माबो मोलेस्ट तौवे हाइरी अदुबो महाकना कनागुमा अमदा कंप्लेन तौखिब्रा तौखिदे यामना ngakliबदी अंजलि दांगलेना महाकपो मोलेस्ट तौरे हाइरबा फावबदा रवि खुरानागी युमदा चलुरिसिनी अदुगो महाकी मबुंगना महाको फुवदा महाकी ममाइदा बॉडीदा सोकपसिंगदो ऑनरेबल कोर्ट महाकना फोंदोखिब्रा फोंदोखिदे जुलाई तांग 9 दा अंजलि दांगलेना स्टेयर केस सिजने लिप सिजनखिदे हाइबसी ऑनरेबल कोर्ट नत्रगा पुलिस ता हाइखिब्रा मसी मसु हाइखिदे अंजलि दांगले सी ओइथोकपा याबा अचुंबा विटनेस ओइब्रा ओइदे
asumna tarun salujana wafam khara phongdoklaba matungda court ki atenba recess ama loki aduga court asigi mapandana rapist pu sibagi dandi piu Anjali Dangle ge achumba wail fangalu haiduna yamnaba miyamna thomjin nartuna police ka muknari masing yamnaba miyam asibu control townaba police na ising kapsindun honari atenba recess asigi matungda just na mayamnu wafam khara asumna phongdorei prosecution amadi defense ke argument sing tar matungda division court na thase madudi nakal animakna tungan mamakoi ge mityeng da nakal animak adum chumni adubo asigumba complicated oiba case singda supnagi decision amakak lei law follow tawbatai aduga karigumba case kharada law si yam clear oi karigumba nupa amana nupi amagi pangal sakti gi mathakta leirakpa asigumba makalge case asigumada amadi makoi anigi marakta sexual act ama sathaki habisi medically proof tawraba aduga karigumba magi ayaba yaukhide haina court ta admit tawraklaba adu oiragadi accused na solid oiba evidence puthoktriba fawbadi court na nupi dubu thajaba tabani asumna under section 375 376 340 342 354 amadi 506 Indian Penal Code ki matung inna court asina asumna judgment tawre madudi Mr. Ravi Khurana bo chahi tara kaisum sangda leiba masi hairaga court ki hearing asi matang asida loisile hairki advocate Tarun Salujadi court ki judgment asida ipen pende mahakna thoglak Ravi Khurana da hari petition si amok review tawnaba aina file tawri aingonda yengo nangi asahan kano asumna hairam laga Tarun Saluja thoki Ravi Khurana ana mahaki nupi da hairami kainas masina aroiba nate advocate Tarun Salujana judgment asibo challenge tawgani hairi wafam sitar ba matungda mahaki nupi na amuk khumlai rohan aigi damaktadi masina aroibani best of luck asumna hairam laga mayum da hanki aduga Ravi Khurana su kaisum sangda punana bagi damakta police na gari te kakadali court ki building mathak asida Anjali leptun leiriba si ningamdana yengduna gari asi thauki aduga Anjali Dangle na su ningamdaba nungaitaba fawu matau amakhakta Ravi Khurana bo yengduna lehawi makoi anigi miteng asina mayamna chamamna dun leiramba wafam khradi ipong phongbugum tawrakle mayamna ngasai makai oigadra natraga oiroidra haiduna khaliba case asigi asengba langla langjil asengba maram punmak adu haujik mikuk kharagi tungda soidana maki khangminargani film asigi loisilakpa saruk fawadi aikoi punna makha tan wari asida adumak pukning changmina kisi asumna court ki judgment matung inna Ravi Khurana bo police na jail da pukraba matung Anjalina khongthang tapna changlaktuna advocate Hiral Gandhi dhari Tarun Saluja sarna haikiba khudingmakto achumbani achumma ngaktani sarna bo ingonda karigi rape tawgani aibu kanagumba matana rape tawkiba leite adomna aigi damakta pangbikiba mateng adugi damakta adombo thagachari asumna wahai singsi hairam laga Anjali thoki Anjalina hairam liba wahai singsi tabada advocate Hiral Gandhi haifam khangdana angakpa ma oiki sin asimakni film asigi haurakba ahanba sinmaktada utkiba mayam ubikibado mikupsida defense council da laikiba advocate Tarun Salujana court ta haikiba wahai sing tapna ningsing lei masigi case asi Miss Dangle bo rape tawbagi nate masidi maki reverse ni pangthokriba thabak khudingmak asi subnagi minute kunithoi khakta do oithokloi sathakriba thawong asi Miss Dangle ge ayaba yauraga sathakiba thawong ni Anjali Dangle na hairiba rape case asi lana charge tawbani Tarun Salujana haikiba wai singsi ningsinglaga Hiral Gandhi na mahakna aranba maikai amada lepdure khanbada ningamdana khangli aduga sin asi loiraduna mathangi sinda Tarun Saluja yumda halaktuna magi nupi da hari case tuda ai maithire aduga aigi license su thataruk suspend tokre asumna hairba matung film asigi aroiba sin amuk ulai sin asida Tarun Saluja ge yumgi doorbell khinglakpada Tarun gi nupina thong hangi advocate Hiral Gandhi ni changlibase Tarun Salujana congratulations Miss Gandhi Hiral Gandhi na hari sir achumba while fangle haina aina khande Tarun Salujana aikoi na tawribasi achumba while fangnabagi business nate
ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯂꯣꯒꯤ ꯕꯤꯖꯤꯅꯦꯁꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯄꯥꯔꯇꯤ ꯇꯧꯔꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯐꯤꯂꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯕ ꯌꯥꯕ ꯄꯥꯔꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯐꯤꯂꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔꯒꯤꯗꯃꯛ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯦꯔꯤꯌꯔ ꯃꯥꯡꯕ ꯌꯥꯕ ꯃꯑꯣꯡꯗ ꯀꯩꯗꯧꯅꯨꯡꯗ ꯔꯤꯚꯦꯟꯁ ꯇꯧꯔꯣꯏꯗꯕꯅꯤ ꯐꯤꯂꯝ ꯑꯁꯤꯗ ꯔꯕꯤ ꯈꯨꯔꯥꯅꯥꯅ ꯑꯟꯖꯂꯤ ꯗꯥꯡꯒ꯭ꯂꯦꯕꯨ ꯔꯦꯞ ꯇꯧꯈꯤꯕ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔꯒꯤꯗꯃꯛ ꯑꯟꯖꯂꯤꯅ ꯔꯕꯤ ꯈꯨꯔꯥꯅꯥꯒꯤ ꯃꯊꯛꯇ ꯔꯦꯞ ꯀꯦꯁꯀꯤ ꯆꯥꯔꯖ ꯑꯁꯤ ꯂꯥꯟꯅ ꯇꯧꯁꯤꯟꯕꯅꯤ ꯇꯁꯦꯡꯅ ꯂꯃꯟ ꯈꯨꯝꯕꯅꯤ ꯑꯗꯨꯒ ꯔꯕꯤ ꯈꯨꯔꯥꯅꯥ ꯑꯃꯗꯤ ꯑꯟꯖꯂꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯔꯨꯕ ꯅꯛꯁꯤꯟꯅꯔꯨꯕ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯑꯁꯣꯏꯕꯅꯤ ꯃꯁꯤꯒꯤ ꯑꯁꯣꯏꯕ ꯑꯁꯤꯅ ꯂꯥꯟꯅ ꯆꯥꯔꯖ ꯇꯧꯁꯤꯜꯂꯛꯄ ꯔꯦꯞ ꯀꯦꯁ ꯑꯁꯤꯒꯤ ꯏꯕꯤꯗꯦꯟꯁ ꯑꯣꯏꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯈꯤ ꯑꯔꯣꯏꯕꯗ ꯐꯤꯂꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯀꯩꯗꯧꯅꯨꯡꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯒ ꯃꯔꯤ ꯊꯝꯂꯣꯏꯗꯕꯅꯤ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯀꯩꯗꯧꯅꯨꯡꯗ ꯃꯤ ꯑꯃꯕꯨ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯈꯜꯂꯣꯏꯗꯕꯅꯤ ꯑꯟꯖꯂꯤꯅ ꯔꯕꯤ ꯈꯨꯔꯥꯅꯥꯕꯨ ꯔꯤꯚꯦꯟꯁ ꯇꯧꯔꯨꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯂꯝꯒꯤ ꯀꯦꯔꯤꯌꯔꯗ ꯑꯃꯛꯄ ꯃꯆꯨꯅ ꯁꯪꯖꯤꯟꯈꯤ ꯑꯁꯣꯏꯕ ꯃꯔꯥꯜꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤꯅꯤ ꯐꯤꯂꯝ ꯑꯁꯤꯗꯒꯤ ꯂꯧꯁꯤꯟꯕ ꯌꯥꯕ ꯑꯐꯕ ꯑꯗꯨꯇꯃꯛ ꯑꯩꯈꯣꯏ ꯂꯧꯁꯤꯟꯃꯤꯟꯅꯁꯤ ꯌꯥꯝꯅ ꯇꯦꯜꯂꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯅꯤꯡꯁꯤꯡꯖꯕ ꯑꯃꯅ ꯑꯩ ꯏꯁꯥꯃꯛ ꯃꯦꯗꯤꯌꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯔꯗ ꯇꯉꯥꯏ ꯐꯗꯅ ꯃꯥꯏꯄꯨꯅꯔꯒ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯤꯗꯤꯑꯣꯁꯤ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯖꯗꯕꯅꯤ ꯑꯗꯨꯃꯛꯄꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯅꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯁꯤꯒꯤꯗꯃꯛ ꯄꯨꯝꯅꯃꯛꯅ ꯄꯦꯟꯊꯣꯛꯄꯤꯒꯅꯤ ꯃꯊꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛꯄꯨ ꯑꯀꯣꯡ ꯆꯥꯟꯕ ꯊꯣꯛꯆꯣꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ